Thamoida faurukpa nungsibana kayada langtak nahalaba punsisi mekup khuding nangi wakhalda kayada wazariba thamoise nangi napau amata bungaizana kayada wana khangjaba khangmannasu khangdeda ko aigi thamoi gi awabase mathangi numitta aina college yaukibada kanasu laknaramdri yumda chatlani haibagi pungning se leitade amuksu karigino khangdana wai mafam asida karigumba khara leihorabagum isada iwat watpagum phawi ngaihak ithanta famlingaida imanaba mayam mathang mathang changnarai class hore ai thongduda dumak yengduna lei kaidorabano mabo hojik fawa laktrisibo ai hayeng chalani khanglibani kitang anna sulak pa yaidana ai sum sounding behelei sir na piriba lecture do tabade dum sai adubu wakhaldi tarang amada tawi lakta lakhesanu madui nupido khangni sukau kor class tuma hek loibaga ai tumina chenthorei library da library yenge khanna chenchat chatli bag to thanam laga sign tawringai da call ama lakpagi aigi phone do vibrate tawrei hello boboy boboy kaina class lakta de ke doraba aido aruba thaba ama chathoraba aduda kitang thengdokre ai changak pai kai re nang kai da leige ai ge thaba ama ta chaminaru se tholo ai college ge ta leiramge aina di nang library da leiramgane na thiruri fare fare leiramo ai tholage ai bu ubada momon noklai ai lambi do lan thokna ba honei mana auto ma makhut khatuna khami ma fat ka khatki aisu matung induna dumak tongkale auto driver du da kari karino Canada maronda khara haiki aidi gyan ga mata hekta haude onthokna haikraponi migi marolga selonchen dana mana aidi nangi naming kari kauge haina fawa hangbaite phaneyam tambi manaba singna adubu hekta kawi ado madi kaida bu tamlubano khangde chap chana ngangna bangame ton kaida na khona chalisibo anak padanida ki bro ai nang kaisu pharoi pakhat kanu is masigi nupi sidi asibu wani na hainari ngaida auto do lalbag ki gate to da khami ai gyan tare kumtharaga auto do bara pithoklamle wangang na de ticket counter adom da changsile ticket lauraga aikhoi ani adumak changi ai mana chatlibado kadai dano khangi lalbag tabu famlabadi magi hongba yadaba mana yamna ngaujaba mafam amalei lalbag ki aroiba sarukta leiba lek macha dugi mapanda thaba bench tu da hek yobaga ma sor chauna hondoi aisu manak tu da famme wabra ma mamit ushalaga khumlei wadeda aisu manak ta famme aingonda nokfet tawraga hanglei wabra wadeda nangi ising mapanda fambi simadi toktene ko awaba wakhalse mafam sida ngai hak famlaga kukpagum tawi boy nang soi dongna sono chuba hore na ko ton yararoi bo masigi leisabi macha se makok bera soidana leirani taning de fagi ni kaina rasiam yaude ado ai ising yam khorange ising yon baga lakpra amte yengone as ngasai na hayu yadro leiramuko ai thuna lake ising leirukige aina hogat ke tawbada mana aigi khudang de yalai boboy satkhino ba ai idom ta leiba yam talle ngasigi numit sidang di aigi nak ta lengdan leibiu ba ma mapira chelei mataudu da ai nungai ta ba faurei ton kaidoragi nangbo se adumaina tawnu se nang chatkhino ba boboy nang leitradi ai mafam sida ithanda leiba nungaiti adumai tawnu se mina uraga lana khankreni ai kaisu kuina leiro oye thuna dum laktu sidi boboy nang soidana dila uko graduation fawbadi warasu wana loishin minasiko hoiba
ai soidana lakani exam su kuidre sidi hek halakpaga group study haurasi ko adu boy nang yum hek yobaga pau pira uko hoi ado kaino ma haige se nang adumaina bebe chabado tongnoba nungaiteba tawni na thawra as bebe ai kappage ai lanjare kapkono ko kijeba akoi bada leiriba miyam se nana kappa ubada loina kidena chena kiba tareba mi sidok payam haibra bu nang matawduda aina kayage matik koijadaba mabu mikup khuding laknaba sauhanbana aigi nungaiba haibado oiri mikup amata oirabasu aigi awaba wakhaldagi lapthok hanba ngame matam siyam thenge halasiraton ngaktang phamkhisiba nang chatningabo chaningbagi nateda nangi pg da changba thengadrana haibane yani da boy ngaktang phamkhise boy ngasigi numit se loikini khanbada ai yam pakhale ai ithanta muk le horani ko as angau bisidi ai thuna lakani haiba adoisu nang amuk halaktradi ai mafam sida leibe yam wagani e boy mekup se ai gi famdadi mamal yamne yame mekup se hohaning di magi mitlu dagi sintherakli ba pirangdo thamoida wawa polum amadi piri kapkanu banangbo ai nanakta amuk suidana lakini e boy nang heng cheksina chaluko ayuk angan banina nangbu airport fok thindok padi ai lakpa ngamgadaba mandre hoiba ai kisu toroise taxi so haikrabani nganna dum chatlaga airport ngai rege tawani ado nang lana di khanganu ko se si paiselo journey chatpada paisa yaudaba se puni yam sonthabane ton kaigino yarani ai lawroi ai paisa leyeba ai gi paisa leyeba boy adumaina tawgano ai sibu mitoblo ai bu mitob kumna heke khanbado tawgano se paiseloba please ton se sisu hapchalo kaino mayam sibo kaisu nate hayeng airport yengo ado thenge chala silao tu numita dawri hoi numitto mabu pg fawat thilam laga ai gi room tamna halei mane yeng howa mityengdo ai bu ngairi haibani magi mitlugi pirangdo ai bu chatkinu khamban ahing se mekup amatasu tumthaba ngamdre karigino aina su khoirang liba tawfam khangdana hangliba thongnawdo da yengluri wakhalda karigumba ithil ama lakpagum ai phuk haugatle table do da tariba drawing book pencil eraser tap paikhatuna thongnaw maya do da thariba chair do da famthai karigumba pungningi ithil amana matam kuina dagi loishinba ngamdana leirakpa magi ayekpa saktamdo ngasidi loisillage matagum ayekpa hawi aigi wakhal pukning ayekpa laiduda lupsinki karamna matam hokibano ai khanghodre ai pencil do tapna thammi sor sangna hondoi magi ayekpa saktam dubu mitkuptana yengzarui tam horabi mana imangda leptuna ai bulaknarabagum khalai oi karino adagmana yengido aya miss khangpre khange kaisu yengdeba oidaba nganganu da karino loli do yenge haibani miss kaisu nateba miss na yengba yaba pot nati haiba boy karino hayuda miss hayu haibani adubura miss taibung panbasida aina khwaidagi nungsijaba aina khwaidagi ngaujaba khwaidagi masaksu phajaba mi amakhak lei magi ayekpa saktamni aya adudi yam fajaramdo male ayam te yengene se kadai nom te yenge haiba as mungano segaini haiba tapna yenga su yabadubu is
Sidi aina masakhang mamini na. Mane miss. Ado miss. Nang se yam phajai. Yengune moirang fijan hakpa phi sina kokta khitang khumaga momon nok na yengak pase. Phajadrene miss. Aidi pura ngawrebo. Is hekta haizele. Picture sida phajari sidi nang na yekpa hibagine. Asengbada aibu sumaina phajabrane. Phajaramoida. Ado aina maugi dress set pase nangdi yamna bo haina sagaline. Aibu hayengwai maugi dress ka set pada sumaina phajarake draw. Miss asengbaisu yam phajani bo. Miss na hayengwai maugi dress set pado aidi yam yengninge. Karam kanda uba phangdoino di khangde. Ado oiragana aibu nayumda pubirodana angang taw ngamba. Nanakta leirage aibu pene yengbiro. Miss karino suru naisin khridubo. Kari haibano amta fazana hairoba. Kaisinate angang na khangoi. Is aibu angang kaina. Laura kanda hayeng dada ko handoine di khangdri. Kariba hojikido. Karinate ba phagrapone. Nangna hojik haido karino yam thuna hairo. Tahudra natro it's okay. Tahuraga nangada mohanga khidro. Tahudri to yam farabani. Aidi Taramadrana Pakalure Nagase Pangbang Sagalurabani Nang Hydro in a trouble boy. As Kaisunati have a miss. Nang Hydre ko Fare. Aya. Miss Kaidano Chalidubo. Miss I hire geba. Miss Chatkino Haiba. Miss Adumai don't know Haiba. Miss I Conjal Toknan Lowry. I can't tare. As on top of Wakalama the Tauro than I did. Magi ayek pasaktam dubu, Mumonok na yengze. Saktam dunasu aibu yenglak pagum fawi. Ay, angawagum itanda momonok jay. Ayek pasaktam do, Ningthina aigi bek ta hapchili. Ay, ngahaktang tumthana balagne. Karamna, ay tumthaki bakang haude. Aigi alarm do khonglakpada ai makeup thoi ai fuk hogale loishinduna taxi lakpa ngai duna lei airport yokhibada fanangalli ai luggage to trolley da hapaga prep changsilli luggage sing do scan tawba hek loibaga ai counter tamna changsile boarding pass lauraga ai handbag to pairaga security call ngai boina lobby tu da ngehak fam thai phone do lok thoklaga wakhang ngehak tawi mabu tumam khidra aina call tawsiluraga amuk tumba kairadrane karimta hairamdrabadi nungaira roi khanduna ai mangonda phone tawsili ring chatli adubu phone di paikhalaktre ai amukasu ring tawi adubu phone di adumak paikhalakte ma tumli boy khanduna ai makhata na muk tawrudre matam lenfam khangdadana kari tawsige khanba hore bag to hangdoi pabaloy khidriba chetan vagat ki 3 mistakes of my life puthokduna yengloi thekchinduna thamkiba page tu fangnanaba thiri ngaihak sum pari adubu paribado mahaw ama ifang fangdabagum tawi wakhal se itaw tawi page mari manga pabalo silakpada aigi phone do vibrate tawre ai khangprek khangi ai pocket tagi phone do lawthoi hello Don good morning good morning flight tongabo tongdriye security call ngairamani nang tumba male na iPhone do makhata na taroktrabane aido irulurubane aduda kaigino asukna na iruluridi lairik pa doiro kaideno da paroi ado nang ngakta payo ko ai kainom taloshinge hoi hello boboy line de lady bro hoi leye hairo kaidorage kaida chaloino adu kuina
ꯑꯗꯨꯕꯨꯔꯣ ꯗꯨꯛ ꯀꯠꯂꯨꯕꯅꯦ ꯉꯁꯤꯁꯦ ꯀꯩ ꯂꯩꯒꯦ ꯇꯣꯟ ꯀꯩꯁꯨ ꯂꯩꯇꯤꯌꯦ ꯅꯪꯅ ꯂꯝꯁꯥꯡ ꯆꯠꯄꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯑꯩꯅ ꯁꯨꯝ ꯇꯣꯟ ꯕꯣꯕꯣꯏ ꯅꯪ ꯅꯨꯡꯉꯥꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯠꯂꯨꯀꯣ ꯇꯣꯟ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯔꯥ ꯇꯣꯟ ꯅꯪ ꯀꯞꯄ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯕꯣꯕꯣꯏ ꯅꯪ ꯆꯠꯈ꯭ꯔꯦꯅꯤ ꯈꯟꯕꯗ ꯃꯐꯝꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯕꯒꯨꯝ ꯈꯜꯂꯦ ꯅꯪ ꯊꯨꯅꯗꯤ ꯂꯥꯛꯑꯣꯀꯣ ꯇꯣꯟ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨ ꯕꯣꯕꯣꯏ ꯅꯪ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏꯕ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯇꯣꯟ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯑꯗꯣ ꯅꯁꯥꯗꯣ ꯅꯥꯍꯜꯂꯝꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯅꯍꯥꯟꯋꯥꯏ ꯅꯠꯇ꯭ꯔꯕꯅꯤ ꯌꯥꯝ ꯐꯔꯗꯨꯗꯤ ꯍꯥꯏꯒꯨꯝꯅ ꯅꯪ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯕ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦꯀꯣ ꯅꯪꯅ ꯆꯩꯃꯟꯗꯅ ꯑꯩꯁꯦ ꯅꯥꯗꯧꯒ ꯇꯜꯂꯕꯅꯤ ꯏꯁ ꯅꯥꯕꯕꯨ ꯅꯨꯡꯉꯥꯏꯕꯗꯧꯅ ꯑꯗꯣ ꯕꯣꯕꯣꯏ ꯅꯪꯁꯨ ꯅꯥꯗꯅꯕ ꯍꯣꯠꯅꯧꯀꯣ ꯑꯗꯣ ꯀꯣꯜ ꯇꯧꯔꯛꯄꯗꯤ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏꯕ ꯀꯥꯎꯔꯣꯏꯌꯦ ꯑꯗꯣ ꯇꯣꯟ ꯉꯔꯥꯡ ꯄꯦꯛꯇꯣ ꯍꯥꯡꯉꯒꯦ ꯌꯥꯔꯕ꯭ꯔꯣ ꯉꯥꯏꯈꯣ ꯑꯩ ꯐꯣꯟ ꯊꯝꯈ꯭ꯔꯀꯥꯟꯗ ꯍꯥꯡꯉꯣꯕ ꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯜꯒꯤ ꯀꯧꯔꯛꯑꯦ ꯆꯪꯉꯒꯦꯀꯣ ꯍꯣꯏ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯕꯣꯕꯣꯏ ꯋꯥꯒꯅꯨꯀꯣ ꯅꯪꯗꯤ ꯅꯕꯨꯛ ꯍꯥꯡꯕ ꯌꯥꯗꯕꯅꯦ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ ꯕꯣꯕꯣꯏ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯇꯥꯏꯌꯦ ꯍꯥꯏꯔꯛꯑꯣ ꯇꯣꯟ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯁꯤ ꯍꯥꯏꯔꯛꯑꯣ ꯕꯣꯕꯣꯏ I'll miss you a lot ꯇꯣꯟ ꯑꯩꯁꯨꯅꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦꯕ ꯅꯪ ꯀꯞꯀꯅꯨꯀꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯑꯩ ꯆꯪꯂꯨꯈꯤꯒꯦꯀꯣ ꯃꯥ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯩ ꯈꯪꯉꯤ ꯃꯥ ꯁꯣꯏꯗꯅ ꯀꯞꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯀꯗꯧꯔꯦ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯈꯤꯒꯅꯤ